Langa ki oiba tonganba publisher thamduna academy session ama hawdringaida mairoi singda textbook matam chana phangananaba honargani haina Manipur ki deputy chief minister Yunam Joy Kumar na thajaba pikre wapam asi National Book Trust New Delhi ama the Ministry of Human Resources Development Government of India na Manipur University ki Department of Commerce ka khusamaduna senduna cheyolani chumna chathagadaba certificate course in book publishing ki thorom hawdopki thoromda phongdoki bani Education Minister T.S. Radheshyam amadi Nagaland Chief Minister Nephew Rio ani na ngarang unaduna Sainik School gi maramda kupna khana nainakre mefam aduda leibak asida Sainik School bu hena masak thoganana ba awang nopuk lamdam singi Education Minister singna ahemba thodang lauduna Union Home Minister amadi mari leinaba singda awang nopuk ta henba sentang pibi naba amasung sengop chagatpagi thabakta su khumang chakranaba taksinaba haina yanaki hari China romdagi sandorkhiba yana tamthirba novel coronavirus asibu sandoroktanabagidamag moredem thangnana leiba Myanmar yauna atoba leibak sing phawrga lakba tongan foreign tourist sing moregi ICP dia passport entry tawba changakpada mafam aduda mathau tawriba doctor na coronavirus asigi mari leinaba infrared thermometer season natuna yengnabigidamag matam channel laktabadgi tourist kaya ama matam manghanba tanatana tongan mafam singda chatnabagi emergency yauna flight matam phawa cancel tawbagi phibam da lakre hari Pekoktana government oja singi tare suba UGCP amadu regulation channel lu haiduna changsin lakpa khongjang makha tana chathari khongjang gi saru amoina oja sing changsin lakiba kuthang chara hemagi khongjang ngasi ga thana nuit humni sukre ngasi chu DM college campus manung leiba multi purpose hall da oja tarana mau chinduna kuthang chara hemagi khongjang makha tana changsin le Isagi leijariba resource amadi khunai chunaba maungda chawkhat thorang paikhatnaba mai onsin magi mahuta miram dagi matau tambana chawkhat padi lairadana hena charangnaba thogan nabagi damga macha among ohalle haina Manipur University ki faculty member Professor Amar Yumnam na phongdokre ngarang nungtil pung aniga minin fulom chatpa matam ada Imphal More lambi gi khudeng thabi khul mayada mathau tawdun leiriba More commando team amana Imphal lomdagi More tamna changakpa Maruti van ama Khamdra wang paung tawda chahi nawiba nupa macha ani aina yadaba lalolupta changnanabagi More tamna lakpada More commando team adu rescue tahore hari Laiba asaki tungi yumbire oirakadoriba angang semu soil worm dagi ngakthokna macha mau fana thamnabgi pandamda paikhatpa National Deworming Day gi thorom Thobal district ki oina su ngasi dagi hawdokre chahi asigi oina Thobal district ki chahi ama dagina taraga mapan phawda leiba angang lak ama hembada tel guli albedojan pijanaba pandam thamni hari Nakalamam the District Health Society Jiribam Sinduna ngasi Jiribam Higher Secondary School gi auditorium hall da su National Deworming Day gi thorum da hodokre ngasi gi thorum asiga mari leinana mairoi sing da su hidak sing pithaki Indigenous Peoples Protection Committee amadi Krisak Mukti Sangram Samiti Kasa District Committee anina khusamnaduna Citizenship Amendment Act lising aniga taragamapan bu yaing da phongdoktuna Silchagi Rongpur Mahasadak point ta wakam mifum chathakre Hariba wakam mifum aduda Citizen Amendment Act mayokta no NRC no NPR KMSS Jindabad AIPC Jindabad unconditional release Akhil Gogoi we oppose CA haina thawa placard sing season ki Nakalamam the China the coronavirus na maram oina sikibami gi masing hauji phawada punna chamapan ga sumna ni pan yokhiba loina World Health Organization na luchingba expert ki team ama Beijing pangkre makoina tamthirba lai asi thengnabada laibak aduda mateng pangadori Pune the manga suba North East Film Festival 2020 fragrances from North East pangthok naba sem sabapuna losin kre Festival si hawdopagi thorom lagbe February taraga marida NFAI Law College Road Pune da pangthokane Festival asida awang nongpo lamdam gi punna film taraga taruk na saruk yabga loina la lamdam asongi tongan ba cinema gi talent sing utkadori Lieutenant General Rana Pratap Kalitaba Nagaland ki Dimapur da base of 3 corps ki General Officer Commanding oina khankre ma Kolkata gi Fort Williams da laiba Indian Army Eastern Command gi Chief of Staff oina thawak tawri bani Haukiba irai numita Assam ki Lakhipur Police Station ki manung chanba Manas Halparada chahi nawribi school tamlibi mairoi nupi macha amabu namduna nupi oibi gi izat manghalaba matung halaga lobukta hontoklamba da chenaba mioi adu haukiba thangju numita police na phagapra ngamkre hari
थासिकी निपान पांथोकिबा दिल्ली असेंबली इलेक्शन की वोट मसिंग हयिंग अयु पुंग निपान ताबा मतमदगी तोंगान तोंगान काउंटिंग सेंटर कुनगा माथोइदा वोट मसिंग थीरगिन हाइना दिल्ली की चीफ इलेक्टोरल ऑफिसर रणबीर सिंह ने हाइख्रे वोट मसिंग थीबगी थबक चथगदोरिबा सेंटर सिंगी अकोय मफम सिंगदा पैरामिलिटरी फोर्सेस अमदी दिल्ली पुलिस की कांगबुना अकनबा चेकिंग थोरांग लोकपा हौख्रे YMC Hararon Sinduna ngarangdagi YMC ground chatharkiba mapan suba Hararok trophy gi ngasi ayuk sanakiba ahanba match da Mapau FC na Widrom FC wa panjil ahum ani da maithiba pikhre aduga ani suba match ki oina Young Boys Pukhauna 8Z FC kairangbo yamna lakchaba mongda panjil manga ga suino da maithiba pikhi hai